ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯀ꯭ꯋꯥꯛꯀꯤ ꯁꯦꯕꯣꯛ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯟꯇ꯭ꯔꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯠꯂꯕꯗ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯆꯪꯗꯨꯅ ꯃꯟꯇ꯭ꯔꯤ ꯊꯤꯔꯛꯄꯗ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯗꯨꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯃꯐꯝꯗ ꯃꯟꯇ꯭ꯔꯤ ꯂꯩꯔꯝꯗꯕꯒꯤ ꯄꯥꯎ ꯇꯝꯖꯈꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛ ꯃꯔꯧ ꯆꯥꯎꯕ ꯃꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯣ ꯈꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯪꯂꯛꯈꯤ꯫ ꯅꯈꯣꯏꯅ ꯀꯅꯥ ꯀꯅꯥ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯕ ꯊꯦꯡꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯪꯂꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯕꯤ ꯑꯃꯗꯤ ꯆꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯍꯧꯗꯅ ꯆꯠꯍꯟꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯛꯈꯤ, ꯀꯌꯥꯗ ꯍꯩꯅ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯥꯕꯨ ꯑꯩꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯒꯣꯜ ꯑꯃ ꯐꯥꯔꯗꯨꯅ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯦꯡꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯗꯤ ꯃꯃꯤꯠ ꯎꯗꯕꯅ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯂꯥꯟꯃꯤ ꯈꯔꯁꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯈꯪꯍꯧꯗꯕꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯤꯡꯗ ꯆꯪꯖꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯁꯪꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯅꯅꯥꯏ ꯑꯩꯅ ꯂꯣꯏꯅꯖꯔꯛꯏꯕ ꯂꯥꯟꯃꯤ ꯈꯔ ꯑꯁꯤ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯁꯦꯕꯥ ꯑꯣꯏꯅꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯔꯝꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯁꯪꯉꯨ꯫ ꯑꯋꯥꯠꯄ ꯆꯥꯅ ꯊꯛꯅꯕ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡꯗꯒꯤ ꯂꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯦꯅꯥꯄꯇꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯂꯕꯗ ꯂꯦꯝꯍꯧꯕ ꯈꯔꯗꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈꯤ꯫ ꯑꯁꯨꯝꯅ ꯕꯣꯟ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯑꯣꯃꯣꯔ ꯃꯇꯩ ꯃꯅꯥꯎꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯗꯤ ꯇꯥꯛꯄꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯅꯅꯥꯏꯕꯨ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯀ꯭ꯋꯥꯛꯂꯥꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯍꯟꯗꯛ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤꯅ ꯒꯔꯚ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯒ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯏꯄꯥꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯗꯁꯥ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯁꯤꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯈꯟꯕꯤꯔꯤꯕꯗꯨ ꯅꯤꯡꯊꯧ ꯑꯁꯤꯗ ꯈꯪꯍꯟꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯩꯍꯟꯗꯨꯅ ꯊꯝꯕꯤꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯒꯅꯤ ꯍꯥꯏꯅ ꯅꯅꯥꯏ ꯑꯩꯅ ꯈꯟꯖꯩ꯫ ꯃꯗꯨꯕꯨ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯀ꯭ꯋꯥꯛꯂꯥꯕ ꯑꯗꯨꯅ ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯟꯅ ꯃꯔꯝꯁꯤꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯃꯥꯕꯨ ꯍꯩꯍꯟꯕꯅ ꯐꯔꯒꯅꯤ ꯈꯟꯅꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯂꯥꯡꯅꯔꯤꯕꯗꯨ ꯍꯦꯛ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯀ꯭ꯋꯥꯛ ꯑꯃꯣꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯊꯧꯗꯤ ꯊꯣꯛꯆꯤꯜꯂꯛꯂꯤ, ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀ꯭ꯋꯥꯛꯂꯥꯕꯅ ꯊꯣꯏꯅ ꯋꯥꯔꯨꯈꯤꯒꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯂꯥꯕꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯀ꯭ꯋꯥꯛ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ? ꯃꯃꯥꯡ ꯊꯛꯇ ꯏꯁꯤꯡ ꯆꯥꯎꯕ ꯆꯍꯤꯗ ꯏꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯕꯗ ꯀ꯭ꯋꯥꯛ ꯃꯌꯥꯝ
ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯄꯨꯝꯅꯃꯛ ꯀ꯭ꯋꯥꯛꯀꯤ ꯀ꯭ꯋꯥꯛ ꯉꯥꯛꯇ ꯉꯥꯏꯔꯕꯗ ꯀ꯭ꯋꯥꯛꯁꯤꯡ ꯈꯣꯡꯕ ꯂꯥꯎꯕ ꯁꯤꯛꯅꯕꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯇꯥꯔꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯁꯤꯕ ꯅꯥꯕ ꯆꯥꯛ ꯇꯥꯡꯕ ꯉꯥꯛꯇ ꯊꯣꯛꯂꯦ ꯑꯗꯨꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯁꯤ ꯈꯟꯅꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯦꯟ ꯀꯥꯞꯂꯕꯗ ꯁꯤꯈꯤꯕꯅ ꯁꯤꯈ꯭ꯔꯦ ꯍꯤꯡꯍꯧꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯀ꯭ꯋꯥꯛ ꯑꯅꯤꯈꯛ ꯂꯣꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯊꯝꯕꯤꯈꯤꯕꯗꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯍꯪꯂꯛꯈꯤ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗꯨꯅ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯂꯨꯅ ꯇꯧꯖꯕ ꯀ꯭ꯋꯥꯛ ꯑꯅꯤ ꯑꯗꯨ ꯃꯤꯌꯥꯝꯕꯨ ꯀꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯀꯥꯏꯅꯕ ꯇꯥꯈꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯍꯟꯈꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯄꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯨꯅ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯅꯥꯟꯖꯒꯦ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯀ꯭ꯋꯥꯛ ꯑꯅꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯖꯕꯗꯤ ꯐꯪꯗ꯭ꯔꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯀꯞꯆꯔꯛꯈꯤ ꯅꯤꯡꯊꯧꯅ ꯃꯊꯃꯣꯏ ꯁꯣꯟꯅ ꯀꯞꯆꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕꯒꯦ ꯈꯟꯖꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯀ꯭ꯋꯥꯛ ꯑꯅꯤꯗꯨꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯈꯤ ꯏꯕꯦꯝꯃꯅ ꯍꯪꯖꯔꯛꯈꯤ ꯏꯕꯨꯡꯉꯣꯅ ꯀ꯭ꯋꯥꯛ ꯑꯅꯤꯗꯨꯕꯨ ꯀꯣꯟꯕꯤꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯅꯤꯡꯉꯝꯗꯕ ꯂꯩꯕꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯖꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯔꯨꯞꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯋꯥꯔꯦꯞ ꯀꯤꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒ ꯀꯥꯏꯅꯕ ꯇꯥꯈꯤ ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯕ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯧ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯅ ꯆꯥꯕꯗꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯛꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯖꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯠ ꯎꯗꯗꯨꯅ ꯕꯣꯟ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯆꯥꯛꯇꯤ ꯑꯩꯅ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯁꯥꯗꯣꯡꯁꯤꯡꯗꯤ ꯑꯩꯅ ꯃꯤꯠ ꯎꯗꯕꯅ ꯅꯈꯣꯏꯒꯤꯗꯃꯛ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀ꯭ꯋꯥꯛ ꯑꯅꯤꯅ ꯍꯥꯏꯖꯔꯛꯈꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠ ꯎꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯈꯟꯅꯖꯅꯤꯡꯗꯨꯅ ꯅꯅꯥꯏ ꯀ꯭ꯋꯥꯛ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯤꯡꯊꯧꯅ ꯄꯗꯃꯥ ꯕꯣꯟ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯌꯥꯕꯣꯟꯗꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯕꯣꯟ ꯑꯁꯤꯗ ꯂꯩꯔꯕꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯖꯔꯤ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯖꯔꯗꯨꯅ ꯀꯞꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛ ꯂꯥꯕꯅ ꯏꯅꯤꯡꯊꯧꯗ ꯅꯅꯥꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯁꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯀ꯭ꯋꯥꯛ ꯂꯥꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯠ ꯎꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯍꯟꯗꯛ ꯏꯅꯤꯡꯊꯧꯒꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯃ ꯐꯪꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯕ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯏꯄꯥꯟ ꯅꯨꯃꯤꯠꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯕꯤꯙꯤꯒꯤ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯤꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯛꯈꯤꯒꯅꯤ ꯃꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯐꯥꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨꯁꯨ ꯑꯐꯕ ꯅꯣꯡꯗꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯪꯅ ꯇꯝꯕꯤꯗꯨꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯉꯥꯛꯇ ꯊꯣꯛꯍꯜꯂꯤꯕꯁꯤ ꯅꯪꯅꯅꯤ ꯑꯗꯨꯅ ꯅꯪꯅ इमित उद्रिबा अमदि इरेबाक थादोक्लिबा पुनमक्से हंजललु नत्रबदि नहाक मैद लौदुना हाटकनी हाइना महाकपु लाक्नगदबनी
ꯃꯍꯥꯛ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯑꯋꯥꯕꯗꯨ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯏꯅꯤꯡꯊꯧꯅ ꯐꯪꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯄꯨ ꯀꯔꯝ ꯇꯧꯔꯒ ꯐꯥꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯍꯩ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕꯤꯔꯤꯕ ꯑꯗꯨꯗ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯀꯣꯏꯅ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ꯫ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯝꯅꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯄꯤꯇꯝꯕꯔꯥꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯕꯤꯙꯤ ꯐꯥꯅꯕ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯕꯤꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯦ꯫ ꯀ꯭ꯋꯥꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯨꯔꯨ ꯑꯣꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯋꯥ ꯌꯥꯜꯍꯟꯗꯨꯅ ꯃꯗꯨꯕꯨ ꯀꯛꯊꯠꯍꯜꯂꯒ ꯈꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯌꯥ ꯁꯤꯔꯗꯨꯅ ꯃꯥꯒꯤ ꯒꯨꯔꯨ ꯀ꯭ꯋꯥꯛꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯕꯤꯙꯤ ꯐꯥꯅꯕ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯄꯥ ꯅꯨꯃꯤꯠ ꯊꯣꯛꯂꯕꯗ ꯕꯤꯙꯤꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯊꯥꯔꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯕꯤꯙꯤꯒꯤ ꯐꯝꯐꯝꯗ ꯅꯤꯡꯊꯤꯅ ꯀ꯭ꯋꯥꯛ ꯒꯨꯔꯨꯅ ꯄꯤꯕꯤꯕ ꯃꯟꯇ꯭ꯔꯒꯤ ꯁꯤꯙꯤꯒ ꯂꯣꯏꯅꯅ ꯊꯝꯂꯦ꯫ ꯕꯤꯙꯤꯒꯤ ꯁꯣꯟꯅꯕ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯇꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯐꯝꯗꯕ ꯌꯥꯗꯕꯗꯒꯤ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯂꯦ꯫ ꯃꯍꯥꯛ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯅ ꯈꯪꯂꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨ ꯃꯆꯤꯟ ꯄꯨꯟꯁꯤꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨ ꯀ꯭ꯋꯥꯛꯅ ꯇꯥꯛꯄꯤꯕ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤ ꯌꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯁꯣꯟꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯁꯣꯟꯖꯕ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯋꯥꯍꯟꯕꯤꯔꯤꯕ ꯍꯦ ꯕꯤꯙꯤ ꯕꯤꯙꯥꯇꯥ ꯀꯧꯕ ꯂꯥꯏ, ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯦ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯥꯏꯕꯛꯄꯨ ꯅꯍꯥꯛꯅ ꯇꯝꯕꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯐꯠꯇꯕ ꯑꯃꯠꯇ ꯇꯝꯕꯤꯔꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯥ ꯀꯥꯏꯅꯕ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯏꯄꯥ ꯅꯤꯡꯊꯧ ꯁꯦꯠꯅꯕ, ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯏꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯕ, ꯏꯔꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯅ ꯇꯝꯕꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯩꯗ ꯌꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯅꯔꯣꯟ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯀ꯭ꯋꯥꯛꯅ ꯇꯝꯕꯤꯕ ꯃꯍꯩꯒꯤ ꯁꯛꯇꯤꯅ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯃꯩꯗ ꯌꯥꯏꯕ ꯍꯥꯏꯕꯗꯨ ꯇꯧꯔꯒꯅꯨ꯫ ꯑꯩꯕꯨ ꯅꯪꯅ ꯐꯥꯖꯟꯗꯨꯅ ꯀꯨꯏꯅ ꯊꯝꯂꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯣꯛꯂꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯊꯧ, ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯅ ꯇꯝꯕꯤꯗ꯭ꯔꯕꯗꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥ ꯑꯁꯤ ꯄꯤꯗꯨꯅ ꯑꯩꯅ ꯖꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯅ ꯃꯥꯅ ꯇꯧꯖꯔꯛꯄꯒꯤ ꯐꯜ ꯑꯗꯨ ꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯀꯤ ꯃꯍꯩ ꯐꯪꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ, ꯅꯪꯅ ꯋꯥꯔꯤ ꯇꯥꯕ ꯍꯦꯟꯗꯨꯅ ꯉꯁꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯃꯩ ꯑꯃꯨꯛ ꯌꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ꯫ ꯅꯪꯅ ꯄꯥꯝꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ, ꯑꯩꯗꯤ ꯅꯐꯝꯗ ꯄꯥꯝꯖꯕ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯈꯪꯍꯟꯖꯈ꯭ꯔꯦ꯫ ꯃꯗꯨ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯃꯩ ꯌꯥꯏꯕꯗ ꯅꯠꯇꯅ ꯄꯣꯂꯥꯡ ꯑꯁꯤ ꯃꯅꯨꯡꯗ ꯍꯨꯟꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯔꯦꯞꯄ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ, ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯊꯨꯡꯖꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯠ ꯎꯍꯟꯗ꯭ꯔꯤꯕ ꯄꯗꯃꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯃꯍꯥꯛꯁꯨ ꯉꯁꯤ ꯀꯧꯕ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯂꯥꯟꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯟꯖꯗꯨꯅ ꯃꯄꯨꯒꯤ ꯅꯥꯛ ꯌꯧꯖꯕ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠ ꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯣꯂꯥꯡꯒꯤ ꯃꯆꯤꯟ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫
He bidhi bidhata kauba nongdamba nahaki nafamda tolaba aina langjakhiba pumnama ngakpiramu. Ningthaugi wadu taraga bidhi kauba laina hairaki. He Ningthau, nahak thoina awaba taururaganu. Nahaki thokriba pumnamaktu bidhi kauba lai aina tamkhiduna ngasi nangna aibu joy tauba ngamlibani. Pumnamak sinangnadi nangna tauribani khanjaduna aingonda waraubigan hairibani. Masidi aina tamkhibana nahakna aibu ngamlibani. Ai pumnamak pele. Haujikti nahak leihoro. Aidi mafam amada amuk chatlage hairamlaga bidhi kauba lai adu mangthokre. Haujikti Ningthau asi mamit uraklabada harauna manai mabu senariba singadabu kausiladuna hairaki. Nakoi khara chatuna senapati da pau piruro. Ai hak haujik mit uri. Ningthaugi lanmi manai khara sagol tongduna chatkhraga. Senapati da Ningthau mamit uba amadi majai bungo ama phangbagi pau tamki. Maduda senapati aduna harau khibana konungi pungjau thiladuna praja miyam pumnamak kaukhatki. Miyam aduda senapati na Ningthaugi majai bungo ama phangba amadi mamit urakpagi pau tamladuna aikhoi praja pumnamak kaloinana hayeng Iningthau amadi maharani bema majai bungo galoinana bondagi konungda laururasi hairaduna miyam pumnamak nungainakhi. Nongalabada praja singaloinana senapati na Ningthaugi nakta chatuna konungda chatlasi haiduna dolai tungduna konungda lagle. Laibak praja pumnamakna maharaj amasung maharani galoinana harauna konung tamna lakhibaduda miyam aduna nungaibana thumatkhiduna langba ninba adubu mabuk phatraba mantri aduna bon adugi masi amada lotuna leiriba mahak aduna kari danino onthokna ninkreda. Mahakpu lanmi singna thirakpa oiba tare khanduna mahak bon adu thadoktuna chatkri. Mana sum chatkibada laibak ama yauri. Mahakna konungda changaduna laibak aduda panba Ningthau aduda hairaki. Maharaj, aihak Kapila kauba desh amada panba Ningthauni. Aibu phatraba lanmigi senapati aduna lan horoktuna laibak munbi hauri. Aigi imung manungi nupi angang pumnamak loina hatpikhre. Aduna Maharaj kida aihak matam kharadang saidang jage laksabani hairabada Ningthau aduna magi wadu taraga yamna nungairamdi. Aduna mabu yamna luna tawbiraduna thambire. Ningthau aduna khali Kapila desh ki Ningthau oirabadi magi mateng panglage khaladuna Maharaj aihak Maharaj ki awaba siyengba ngamdri. Aduna Maharaj na aigi leiriba lanmi tengol asi pubiraga senapati adubu phabiru. Aina mateng panggadaba haibubu aigi leiriba khongmi lanmi sagol samu pumnamak puningba masing pubiduna zatpibada aina ayaba pijare hairaki. Wadu taraga mantri aduna adu oirabadi Maharaj aina karigumba ngamduna senapati adubu phaba ngamjarabadi aigi konung amadi laibak pumnamak Maharaj ki nakha ponjaduna Maharaj ki nafamda sahi gi loipot kajagani hairaki. Maduda Ningthau aduna harauraduna magi akanba senapati sing pumnamak lanchanaba hairakle. Aduga lanmi singi chanabagi damakta dolai kharada seng hawai thum thauna singba pumnamak hapladuna Ningthau saba mantri aduna lalakle. Masida Kwak matai manaw aduna uraduna Kapila deshta pairaktuda Ningthau sarbangi maphamda mantri aduna khongmi lanmi puraga lalla hore tamkhre. Handakti Ningthau yamna saukri. Mahakna lanmigi senapati yengladuna hairaki. Mahakpu namduna pharaga dani tausi. Khudakta makhoina naksilaktringaida konung sangnaba lanmi kharadang thanamlaga khongmi lanmi sagol samu pumnamak puduna mahakpu phadaba yadi haiduna makhoi pumnamak langi jatra tawrakli. Asumna lanmi tengol animak lamkhangda thengnakri. Maduda mantri edu yamna ngakri. Mahakna khali aina lalagle haibasi matau karamna senapati eduna khangduna lamkhangda mana ngairamlibano. Phare mana ngamle aibu hatkrasinu aina ngamle Ningthaugi senapati nangdadi halage khanduna mantri Ningthau sariba aduna lanmi singda laurakhi. Lanmi pumnamak lamkhangda ngaiduna leiriba lanmi tengol asi phatraba aibu tan thorakpa senapati edugi tengolni.
aduna makoi punamak hanaba lanmi tengol punamak sangsin biro tengol animaki lanmi sing hosin aduna mapa yana bahoragli maduda ningthau sarbana chauraba samu ama tongladuna ningthau sariba magi mantri oiramba adu hek ubada ningthau sarbana laurakhi hai phatraba mantri nag aigi ningthaugi konung pambadagi aina nangonda sinaramba konungbun hakini khaduna lan horakpadagi nagna thwai siba keraduna sian khraga haujingna nagna kadaidagi lanmi puduna amuk lan laklibano nahan mukti ningthau isa laitabadagi nahak nanthokkhibani handakti nahakki aroiba matam yoraktuna amuk hana kanagi mafamda changjaduna lan laklibano nangi nating pangliba ningthau aduna nahakna minamduna ngangba wafamduda thajaraduna nangi nating panglibani nangi dostagi ningthau adugasu aiga yeknaba taredo phare nangna ngamlagana aibu hatuna ningthau oyu aina ngamlagana nangbu hingna phaduna non khoktuna nungsada yaigadoribani laurakhi ningthau sarbangi wado taraga mana puragliba lanmi tegol adugi senapati aduna khulai thamlaga ningthaugi nakta changlaktuna khurumjaraga hairakhi iningthau ibungona haibikriba wafam madubu nanai bisara balaibaki senapati aina asengba khangjaningduna khulai thadokjaraga ningthaugi asengba matang khangjaningduna sangjaraglibani hairakhi maduda ningthau sarbana senapati adubu yenglaga hairakhi ibungo senapati aihag asi kapila deski ningthau haiba aduni aduga nakhoiga langminariba ningthau sariba aduna aigi mantri oiramba Shaniram kaubani pa aduni aina sai kharadang bonda lai ningba chatkringaida mahakpu laibak phajana ngaklamu haina sinaramlaga mahakna mahak ningthau oire haina lauthokpadagi aigi lanmi singa maga lan tongnabada mahak nanthokhtuna senkhibadagi ngasi phawba mahakpu thiba khangdana leiribani mahakna launamduna laiba adugi ningthauda aranba pau tamsinduna ningthau aduna achumba oiraboi khanduna magi mating pangani haiduna nakoi mayam tharaklibasi amaromda khalurabadi ningthau adu puksel chawba ningthauni haina aina thagali amaromdana ningthau aduna wakal kharadang khanthabiramduna manai kharadang hana thabiraktuna asumarange wafam khangbiraga magi mateng pangbiba oirabadi pharamgadabani natrabanina hojikti man haiba wafam maduna achumbani khanbiduna mateng pangnaba senapatine luchingduna aigi laibakta lan tawgani haiduna laklei aikhoisu mabu leiramba mafamda phagani haina khomi lanmi puduna laklei basini senapatina sarbangi wadu taraga iningthau ibungo lansing hakte lekphisi nanai hak lanmi kharaga aikhoigi maharajda pau tamjarukhige hairakhi asingba senapati gi wadu taraga ningthauna phare senapatina haiba dumak tawrasi haina duna lanmi tengolani du handoknaraga leinakhi senapati aduna sagol tongba lanmi khara tharaduna makhoigi ningthaugi mafamda wari pumnamak tamlabada ningthau shauraduna sagol tongladuna ningthauni haijilamba mahakpu hanaba laklei maduda mantri Saniram kauba sina lan tawdana senapatina sarban ningthaugi nakta changsinduna wari sakhibaduda chingnaraduna mahak lanpham adu thadokuna sagol tongduna lona senkhre mag haujikti nanthokuna senkhibana kana amata thengnakhidre madubu Kwak aduna khangladuna ningthau sarbangi nakta paisilaktuna hairakhi ningthau nangna phaningliba mantri adudi lanpham asi thadoktuna senkhre aduna kiduna senkhraba mahakpu amu hana tanaruraganu mahakti mana tawjaba mahaina bonda soidana kaina saduna sigadoribani aduna mahakpu amu hana thige khaluraganu hairakhi Kwaki wadu taraga ningthauna Gurudev nanai ha gurugi yathang injaduna mahakpu amu hana thijararoi hairakhi matamaduda Bishraba laibaki ningthau Badra Singhana thunglarabada magna lanmising yengladuna laurakhi lanmisa nakhoina ningthau saramba mahakpu khudak asida phaduna pusilau marangi dani tawham thokpa tawrasi laurakhi ningthaugi wadu taraga lanmisingna mahakpu thirakpada mahak leiramdre lanmisingna ningthaugi mafamda mahak mangkhre leiramdre tamlabada ningthau adu yamna saukhre
Ningthau Bhadrana Ningthau Sarbangi mafamda changlakuna wari pumnamak tawnari. Mahakna hairaki mahakna maya tauraduna mahaki ningthaugi khubambu senapatina munbi hore. Magi mateng pangbiduna ningthau khubam hanjalhanbiu haina aigi iteng niraba aduda aina khali masidi ningthau amana ningthau amagi mateng niba haibasidi aikhoi punamaki sanabini khanjaduna lana ningthaugi nafamda lan tawnaba lanmi tharuba aigisu iran oire. Aduna aina hairibasi ningthauna minambani khanbidanaba aigi isanupi nirupati kaubi ras kaina asibu iningthaugi nanai oibinaba katcharabani. Mahak nanai oibiduna matam punamaki oina laibak ani asi ngai sen oinaduna nungaina panminarasi hairaki. Wadu tabada Kwak aduna Sarban ningthauna yaraklarudra khanduna paisilaktuna ningthau nangna nirupati ibemabu harauna lauksinbiu madu bidhi lai aduna nangi laibakta tamkhibani hairaki. Sarban ningthauna Gurudevana takpirabadi nanai hak yajare haijaduna mafam adumaktada ningthau Bhadra Singana majai bema nirupati bu laholuduna matik magul lairaba Kapila Deski ningthau Sarban gi mafamda majai bemana lai pareng huksaki. Sarban ningthauna Bhadra Singa ningthau bu yengjaraga iku ningthauna lanmi singa loinana nanai aigi konungda najai bema thinbiramduna nanai masi bema poinabati kaubi maharani adubusu mangol pibiramu haina maku ningthau Bhadra Singa gi mafamda khuramjaki. Konungda manai sing hana thakhiduna maikayani gi lanmi singi saba ongnaba ahawa thum langlamu haina pau tamanki. Pau du tabada poinabati kaubi ibemana mapuroibna lan ngamduna manaurani oinaba amasu porai tajabada kayagi matik haraujaki. Mana khali aikhoi rani ani surabadi Rajkumar mayam leiduna iningthaugi pangal oiragani ningjai. Asumna tengol pumnamak thunglaraduna Rajkumari bu puinabati kaubi ibemana harauna opiraduna konungda pusinduna magna Rajkumari gi mapabung Bhadra Singa bu Pabung Maharaj nanai sinenabu afaba mangol pibiramo haijaraga khurumjaki. Puinabati gi nungsiba wahai taraga ningthau Bhadra Singana mamitagi mapi tana isasa nakoi matam punamakta nungaibata oyu haina bor piki. Asumna ipa khoi amuk halage haiduna ningthau manai singaloina nasatki. Asom tauna Sarban ningthau rani anika loinana nungaina panki. Matang aswaida wari si loisinjare anauba wari amada mayamga punha amuk thengnaminarasi.